ꯏꯃꯥꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯦꯝꯆꯥ ꯊꯣꯡꯒꯥꯜꯗ ꯑꯃꯨꯛ ꯊꯣꯛ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯆꯠ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤꯗ ꯑꯃꯨꯛ ꯐꯝ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯇꯧꯐꯝ ꯈꯪꯗꯕ ꯃꯑꯣꯡꯗ ꯋꯥꯈꯜꯗ ꯆꯔꯥꯡꯅꯕ ꯃꯑꯣꯡꯗ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯈꯪꯏꯗꯅ ꯃꯥ ꯉꯁꯤꯗꯤ ꯍꯜꯂꯛꯈꯤꯁꯅꯨ ꯑꯁꯨꯛ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ ꯃꯥꯒꯤꯗꯃꯛꯇ ꯐꯅꯕ ꯍꯥꯏꯗꯅ ꯍꯥꯏꯕꯁꯤ ꯃꯥ ꯃꯊꯨꯟꯗ ꯃꯅꯥꯗ ꯍꯥꯞꯇ꯭ꯔꯕꯅꯤꯅ ꯈꯪꯏꯗꯅ ꯃꯥ ꯉꯁꯤꯗꯤ ꯑꯁꯨꯛ ꯍꯥꯏꯅꯕ ꯌꯥꯗꯕ ꯃꯆꯥꯁꯤꯕꯨ ꯍꯜꯂꯛꯈꯤꯁꯅꯨ ꯈꯪꯒꯅꯤꯗꯣ ꯃꯥ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯏꯖꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯪꯂꯛꯂꯝꯃꯤ ꯍꯦ ꯀꯗꯥꯏ ꯆꯠꯂꯨꯏ ꯅꯪ ꯍꯥ ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ ꯅꯪ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯤꯕꯁꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯋꯥꯏꯗꯦꯛꯇ ꯂꯥꯛꯑꯦ ꯍꯥꯏ ꯋꯥꯅꯤ ꯃꯤ ꯏꯇꯥ ꯊꯥꯔꯣꯒ ꯃꯣꯏꯗ ꯁꯤꯡꯖꯨ ꯆꯥꯔꯨꯕꯅꯤ ꯀꯩꯅꯣ ꯏꯇꯥꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯉꯥꯏꯍꯥꯛꯁꯨ ꯊꯦꯡꯗꯣꯛꯈ꯭ರೆ ꯏꯃꯥ ꯃꯊꯪꯗꯒꯤ ꯑꯩ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯔꯒꯦ ꯍꯩ ꯆꯤꯟꯊꯤꯕꯤ ꯋꯥꯔꯛꯇꯕꯤ ꯅꯪꯅ ꯑꯁꯨꯛ ꯅꯆꯤꯟ ꯊꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯉꯁꯥꯏꯗꯒꯤ ꯃꯈꯥꯔꯣꯝꯒꯤ ꯂꯩꯄꯨꯡꯗ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯥꯏ ꯇꯣꯝꯕꯤꯌꯦꯕ ꯆꯤꯟ ꯀꯟꯕꯤꯗꯨꯒꯤ ꯃꯆꯥ ꯍꯪꯀꯣꯛ ꯃꯥꯟꯕ ꯃꯥꯏ ꯐꯩꯖꯥꯎ ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯉꯁꯥꯏꯅ ꯃꯤꯟ ꯇꯝꯂꯝꯂꯕꯅꯤꯍꯦ ꯆꯤꯟꯊꯤꯕꯤꯌꯥ ꯏꯃꯥꯅ ꯈꯪꯅ ꯈꯪꯅ ꯍꯪꯉꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯅꯪ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯒ ꯎꯅꯒꯅꯨ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯁꯨꯔꯦ ꯍꯥ ꯅꯪꯅ ꯑꯩꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯍꯦ ꯋꯥꯔꯛꯇꯕꯤ ꯅꯪ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯝꯗ ꯍꯦꯛ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ ꯍꯥ ꯃꯃꯥꯅꯦ ꯇꯧꯔꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯆꯤꯟꯅ ꯀꯜꯂꯤꯕ ꯃꯤꯅ ꯀꯩꯅꯣ ꯌꯥꯝ ꯉꯥꯡꯅꯕꯅꯤ ꯆꯀ꯭ꯔꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯗꯅ ꯅꯠꯇꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯅꯪ ꯂꯥꯞꯊꯣꯛꯅꯔꯣꯅ ꯍꯥꯏꯕꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯑꯩꯅ ꯅꯪꯕꯣ ꯀꯩꯅꯣ ꯏꯃꯥ ꯃꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯍꯦꯛꯇ ꯇꯣꯛꯅꯔꯣ ꯌꯥꯕ꯭ꯔꯣ ꯃꯤꯅ ꯉꯥꯡꯅꯕꯕꯨ ꯉꯥꯡꯅꯖꯁꯅꯨ ꯀꯩꯅꯣ ꯑꯩꯅ ꯂꯩꯗꯣꯏꯁꯦ ꯃꯣꯏ ꯃꯃꯥꯗꯨꯗ ꯅꯠꯇꯦ ꯃꯤ ꯑꯩꯗꯤ ꯇꯥ ꯐꯩꯖꯥꯎꯗ ꯂꯩꯗꯣꯏꯅꯤ ꯀꯩꯅꯣ ꯇꯥ ꯐꯩꯖꯥꯎꯗꯤ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯩꯉꯣꯟꯗꯒ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯦ ꯏꯃꯥ ꯀꯌꯥꯝ ꯌꯦꯡꯉꯨꯅꯦꯍꯦ ꯑꯦ ꯏꯀꯥꯏꯗꯕꯤ ꯃꯩꯊꯥꯕꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯏꯃꯨꯡꯗꯨꯗ ꯅꯪꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯅꯦꯍꯦ ꯃꯃꯥꯗꯨꯒꯤ ꯆꯀ꯭ꯔꯤꯗꯣ ꯈꯨꯟꯊꯛꯇꯒꯤꯅ ꯈꯨꯟꯈꯥ ꯐꯥꯎꯕ ꯈꯪꯗꯕ ꯂꯩꯇꯦꯅꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏꯗ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦꯍꯦ ꯅꯪꯕꯨ ꯐꯩꯖꯥꯎ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯏꯕ ꯍꯣ ꯂꯩꯖꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯇꯥ ꯐꯩꯖꯥꯎ ꯅꯠꯇ꯭ꯔꯗꯤ ꯂꯩꯖꯗ꯭ꯔꯦ ꯏꯃꯥ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯣ ꯅꯪ ꯑꯩ ꯆꯪꯉꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯀꯌꯥ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦꯁꯦ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯌꯦꯡꯉꯨꯅꯦꯁꯦ ꯃꯅꯥꯁꯤꯗ ꯇꯥꯗꯤ ꯋꯥꯅꯤ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯍꯦ ꯅꯪ ꯍꯌꯦꯡ ꯌꯨꯝꯁꯤꯗ ꯀꯞꯇꯨꯅꯒꯗꯤ ꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯐꯩꯖꯥꯎꯒ ꯎꯅꯔꯝꯃꯤ ꯂꯥꯏꯖ ꯅꯪꯅ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯖꯔꯛꯄꯁꯤꯗ ꯑꯩꯗꯤ ꯂꯩꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦꯗ ꯅꯪꯁꯦ ꯑꯇꯣꯞꯄ ꯂꯝ ꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯩꯗꯤ ꯑꯁ ꯑꯩꯕꯨ ꯇꯥ ꯐꯩꯖꯥꯎ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯑꯣꯏꯗꯣꯔꯤꯒꯦ ꯇꯥ ꯐꯩꯖꯥꯎꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯂꯦꯞꯈ꯭ꯔꯕꯅꯦ ꯑꯩꯗꯤ ꯑꯗ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯅꯦ ꯇꯥ ꯐꯩꯖꯥꯎ ꯅꯪꯕꯨ ꯍꯧꯖꯤꯛꯅ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯍꯌꯦꯡꯋꯥꯏ ꯅꯣꯏꯗ ꯂꯩꯔꯒ ꯊꯦꯡꯅꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪꯒꯤꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤ ꯋꯥꯅꯤ ꯉꯁꯤ ꯍꯦꯛꯇ ꯆꯠꯂꯁꯤꯔꯣ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯇꯥꯟꯖꯥꯗꯨꯗ ꯊꯥꯔꯣ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯕꯨ ꯀꯧꯔꯛꯂꯝꯃꯤ ꯂꯥꯏꯖ ꯅꯣꯏ ꯃꯥꯗꯣ ꯅꯪꯕꯨ ꯆꯩꯗꯨꯅ ꯑꯋꯥꯡꯂꯣꯝꯗꯒꯤ ꯂꯥꯛꯍꯧꯕꯅꯤ ꯅꯪ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯍꯥꯏꯅꯣ ꯈꯪꯗꯦ ꯅꯪ ꯇꯥ ꯐꯩꯖꯥꯎꯒ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯃꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯨꯔꯅꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯁꯥꯎꯔꯗꯤ ꯃꯁꯤꯡ ꯌꯥꯝ ꯇꯧꯕꯅꯦꯕ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯧꯏꯁꯤꯕꯣ ꯇꯥ ꯐꯩꯖꯥꯎ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤ ꯂꯥꯏꯖ ꯏꯕꯥꯅꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ ꯊꯣꯛꯑ ꯃꯩ ꯂꯥꯛꯆꯔꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯂꯥꯏꯖꯗꯨ ꯅꯨꯃꯤꯠꯇꯨꯗ ꯐꯩꯖꯥꯎꯗ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖꯒ ꯐꯩꯖꯥꯎꯒꯗꯨ ꯂꯨꯍꯣꯡꯂꯝꯃꯤ ꯇꯥ ꯐꯩꯖꯥꯎ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯁꯦꯜ ꯈꯤꯇ ꯄꯤꯔꯝꯃꯨ ꯅꯪꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯏꯃꯥꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦ ꯏꯇꯥ ꯊꯥꯔꯣ ꯍꯣꯏꯁꯨ ꯄꯨꯟꯗꯕ ꯀꯨꯏꯔꯦ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯒꯦꯀꯣ ꯉꯁꯤꯗꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯣ ꯏꯃꯥꯗ ꯍꯥꯏꯐꯦꯠ ꯊꯝꯃꯨ ꯏꯃꯥꯅꯕꯨ ꯌꯥꯔꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯒ ꯏꯃꯥꯅ ꯌꯥꯗ꯭ꯔꯗꯤꯅꯦ
ꯅꯪ ꯆꯠꯈꯤꯅꯨꯀꯣ ꯁꯤ ꯅꯪꯒꯤ ꯁꯦꯜꯗꯨꯕꯨꯗꯤ ꯁꯤ ꯂꯩꯔꯤꯁꯦ ꯑꯩ ꯊꯣꯛꯑꯦꯍꯦ ꯊꯣꯛꯑꯦꯀꯣ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯆꯠꯈ꯭ꯔꯕꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯖ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯒ ꯇꯥ ꯐꯩꯖꯥꯎꯅꯁꯨ ꯆꯠꯂꯨꯁꯣꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦꯀꯣ ꯏꯃꯥ ꯏ ꯀꯔꯤꯒꯤꯅꯣꯅꯦ ꯏꯅꯝꯃꯕꯨ ꯃꯁꯥ ꯀꯩꯗꯧꯔꯒꯦ ꯃꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯃꯧꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯄꯁꯤ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯅꯠꯇꯅ ꯀꯩꯅꯣꯝ ꯇꯧꯕꯒꯤꯁꯨ ꯍꯦꯛ ꯆꯠꯄ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯒꯤꯁꯨ ꯍꯦꯛ ꯆꯠꯄ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯗꯦꯀꯣ ꯃꯁꯥꯕꯨꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯆꯠꯂꯨꯁꯤꯔꯥꯅ ꯇꯧꯕꯅꯦ ꯏ ꯑꯗꯨꯗꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯅ ꯊꯥꯔꯤꯕ ꯏꯟꯁꯥꯡꯁꯤꯡꯁꯦ ꯏꯁꯤꯡ ꯗꯨꯝ ꯆꯥꯏꯊꯣꯛꯎ ꯃꯧꯁꯤꯗꯤ ꯁꯦꯁꯦ ꯂꯥꯛꯑꯣ ꯏꯃꯥ ꯅꯥꯄꯤ ꯐꯥꯟꯒꯦꯁꯦ ꯅꯪ ꯏꯁꯤꯡ ꯆꯥꯏꯔꯛꯎ ꯂꯥꯏꯖ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯈꯔ ꯄꯣꯛꯏ ꯑꯗꯨꯕꯨ ꯃꯥ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯕ ꯃꯇꯨꯡ ꯇꯞꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯗꯨꯅ ꯄꯦꯔꯦ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯍꯪꯒꯥꯝ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖ ꯊꯣꯛꯂꯛꯂꯝꯃꯤ ꯑꯦ ꯏꯃꯥꯅ ꯍꯪꯒꯥꯝ ꯃꯜꯂꯤꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤꯔꯣ ꯑꯩ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯏꯟꯁꯥꯡꯅꯤ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯒꯤꯕꯨ ꯍꯧꯖꯤꯛꯇꯒꯤ ꯀꯔꯤꯒꯤ ꯃꯟꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯤꯅꯤ ꯍꯥꯏꯃ ꯑꯩꯗꯤ ꯏꯃꯥꯅ ꯍꯪꯒꯥꯝꯗꯨ ꯃꯜꯂꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯍꯦꯛꯇ ꯏꯔꯣꯟꯁꯤꯜꯂꯦ ꯍꯣꯔꯦꯟ ꯑꯣꯏꯅ ꯊꯣꯡꯉꯁꯤ ꯏꯃꯥ ꯍꯪꯒꯥꯝꯗꯨꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯕꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯒꯤ ꯏꯔꯣꯝꯕꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦꯅꯦ ꯍꯪꯒꯥꯝꯁꯤ ꯑꯣꯏꯅ ꯆꯝꯊꯣꯡ ꯊꯣꯡꯉꯒ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯏꯟꯁꯥꯡꯗꯤ ꯊꯣꯡꯖꯤꯜꯂꯨꯔꯕꯅꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯍꯥꯏꯖꯕꯅꯦ ꯏꯃꯥ ꯏꯃꯥꯅ ꯆꯥꯅꯤꯡꯉꯗꯤ ꯑꯩ ꯊꯣꯡꯖꯔꯒꯦ ꯏꯃꯥ ꯑꯣ ꯌꯥꯔꯦꯗ ꯅꯪꯅ ꯊꯣꯡꯕ ꯇꯜꯂꯁꯨ ꯑꯩꯅ ꯍꯦꯛ ꯊꯣꯡꯉ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯟꯁꯥꯡ ꯆꯔꯥ ꯑꯃ ꯊꯣꯡꯕꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯩ ꯊꯣꯡꯖꯔꯒꯦ ꯏꯃꯥ ꯑꯩ ꯂꯩꯅ ꯂꯩꯅ ꯏꯃꯥꯅ ꯀꯩꯒꯤ ꯊꯣꯡꯗꯣꯏꯅꯣ ꯑꯩ ꯊꯣꯡꯉꯨꯔꯒꯦꯁꯤ ꯏꯃꯥ ꯏꯔꯨꯖꯕꯤꯔꯨꯔꯣ ꯂꯥꯏꯖꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯣꯝꯕꯤꯅ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯖꯁꯨ ꯃꯥꯅ ꯉꯝꯖꯕꯤ ꯊꯥꯛꯇ ꯃꯅꯦꯝꯒꯤ ꯆꯀ꯭ꯔꯤꯁꯤꯡꯗꯨ ꯉꯝꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤꯗꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯌꯨꯛꯀꯤ ꯂꯥꯏ ꯊꯥꯎꯃꯩ ꯑꯗꯨ ꯊꯥꯟꯕ ꯎꯔꯝꯗꯦ ꯏꯃꯥꯏ ꯄꯦꯝꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗ꯭ꯔꯤꯅꯤ ꯇꯧꯔꯤꯁꯦ ꯅꯨꯃꯤꯠ ꯌꯧꯔꯕꯁꯤꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ ꯍꯦ ꯂꯥꯏꯖꯥ ꯇꯥꯗ꯭ꯔ ꯅꯪꯕꯣ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ ꯅꯠꯇꯦ ꯀꯩꯗꯧꯔꯤꯒꯦꯕ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩ ꯑꯁꯣꯝꯗ ꯌꯦꯅꯈꯥꯗ ꯋꯥꯏ ꯇꯩꯔꯨꯕꯅꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯏ ꯇꯩꯕ ꯂꯣꯏꯗ꯭ꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯤꯅꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯑꯁꯨꯛ ꯅꯤꯡꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯤ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯇꯧꯔꯨꯒꯤꯗꯧꯔꯤꯕ꯭ꯔꯩꯕ ꯇꯧ ꯇꯥꯔꯤꯕ꯭ꯔꯣ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯕꯨ ꯁꯤ ꯑꯣꯏꯔꯦ ꯆꯠꯂꯅꯤ ꯄꯦꯜꯂꯦꯗꯀꯣ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ ꯄꯨꯡ ꯄꯦꯜꯂꯦ ꯏꯃꯥ ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯨꯃꯥꯡ ꯈꯛꯇ ꯋꯥꯏ ꯇꯩꯕꯗꯨꯒꯤ ꯑꯗꯨꯝ ꯉꯟꯅ ꯗꯨꯛ ꯊꯥꯎꯃꯩ ꯃꯇꯝ ꯆꯥꯅ ꯊꯥꯟꯖꯔꯤꯗꯨꯗꯤ ꯑꯗꯣ ꯉꯁꯤꯗꯤ ꯌꯦꯅꯈꯥꯁꯤ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯈꯔ ꯑꯗꯨꯝ ꯃꯇꯝ ꯆꯪꯈ꯭ꯔꯦ ꯀꯩꯒꯤ ꯏꯃꯥꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯋꯥꯏ ꯇꯩꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯩ ꯇꯧꯒꯦ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯉꯝꯅꯕ ꯂꯣꯏ ꯇꯧꯔꯛꯏꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯊꯕꯛ ꯈꯨꯗꯤꯡ ꯋꯥ ꯉꯥꯡꯐꯝꯁꯦ ꯍꯦꯛꯇ ꯈꯥꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯐꯩꯖꯥꯎꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯆꯠꯄꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯄ ꯑꯣꯏꯕꯅ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯅꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯂꯥꯏꯖꯅꯁꯨ ꯃꯄꯨꯔꯣꯏꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯅꯦꯝꯒꯤ ꯁꯥꯔꯩꯗ ꯅꯣꯡꯃꯒꯤ ꯃꯄꯨꯝ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯖ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯅꯥ ꯃꯅꯤꯟ ナꯏꯗꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖꯗꯨ ꯌꯨꯝꯗꯨꯗ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯇꯣꯝꯕꯤꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯥꯏꯖꯕꯨ ꯀꯧꯔꯝꯃꯤ ꯍꯥꯏ ꯃꯧ ꯇꯥꯔꯣꯏꯗꯕꯅꯤ ꯍꯩ ꯂꯥꯏꯖ ꯂꯩꯔꯝꯃꯔꯣꯏ ꯑꯃꯨꯛ ꯌꯨꯝ ꯃꯈꯥꯁꯦ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯅꯤꯡꯗꯕ ꯃꯧꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕ ꯃꯧꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯏꯖꯗꯨ ꯏꯁꯤꯡ ꯀꯣꯔꯐꯨ ꯑꯃ ꯄꯨꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯦꯝ ꯇꯣꯝꯕꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯏꯁꯧ ꯂꯥꯡꯉꯤ ꯍꯥꯏꯕꯁꯤ ꯂꯥꯏꯖꯅꯁꯨ ꯈꯪꯂꯝꯃꯤ ꯑꯣ ꯍꯟꯗꯤ ꯍꯜꯂꯛꯂꯕꯣꯏꯔꯦꯅꯦ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯔꯤꯕꯣꯏꯔꯦ ꯅꯪꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯛꯂꯤꯕꯁꯦ ꯑꯗꯨꯒꯤ ꯏꯁꯤꯡ ꯀꯣꯔꯐꯨ ꯑꯃꯗꯨꯒꯤꯔꯥ ꯅꯪꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯍꯜꯂꯛꯂꯤꯕꯁꯦ ꯅꯠꯇꯦ ꯏꯃꯥ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯄꯗ ꯅꯥꯀꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒ ꯏꯆꯦ ꯄꯨꯔꯅꯤꯃꯥ ꯍꯣꯏ ꯇꯧꯔꯒ ꯁꯤꯡꯖꯨ ꯆꯥꯔꯤꯅꯤ ꯍꯥꯏꯗꯅ ꯇꯧꯗꯅ ꯂꯩꯔꯝꯃꯤ ꯑꯗ
ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯁꯨ ꯎꯕꯗ ꯁꯤꯡꯖꯨ ꯆꯥꯈꯤꯁꯤ ꯂꯥꯎ ꯍꯥꯏꯗꯅ ꯀꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯕꯛꯁꯨ ꯂꯩꯍꯧꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯤꯡꯖꯨ ꯆꯥꯔꯨꯕꯅꯤ ꯑꯗꯒꯤ ꯂꯣꯏꯁꯤꯟꯕꯒ ꯀꯩꯒ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯃꯥ ꯕꯦꯝꯃ ꯅꯪꯁꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦꯅꯦ ꯅꯪꯁꯤ ꯃꯧꯅꯤꯅꯤ ꯕꯦꯝꯃ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯅꯪꯅ ꯑꯗꯨꯝ ꯌꯥꯝꯅ ꯌꯨꯝꯒꯤ ꯃꯈꯥꯁꯦ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯕꯦꯝꯃ ꯂꯩꯁꯥꯕꯤꯗꯧꯅ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯃꯌꯥꯝꯒ ꯄꯨꯟꯗꯨꯅ ꯒꯥ ꯇꯧꯗꯅ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯜꯂꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯦꯅꯦ ꯅꯪ ꯃꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯕꯦꯝꯃ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯏ ꯏꯃꯥꯗꯨꯅ ꯀꯔꯤꯝꯇ ꯍꯦꯛ ꯇꯥꯛꯂꯛꯇꯕ꯭ꯔꯥ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯌꯦꯡꯗꯒꯤ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕꯗꯣ ꯑꯩ ꯇꯧꯔꯔꯣꯏꯒꯦ ꯏꯃꯥ ꯇꯣꯛꯄꯤꯔꯣ ꯊꯪꯅꯕꯅ ꯊꯥꯔꯒ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯈꯠꯅꯕ ꯃꯥꯜꯂꯅꯤ ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯇꯣꯛꯄꯤꯔꯣ ꯀꯌꯥꯝ ꯊꯤꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ ꯇꯣꯛꯄꯤꯔꯣ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦ ꯀꯥꯏꯅ ꯑꯩꯒꯤ ꯁꯤꯟꯊꯛꯇ ꯈꯨꯝꯂꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯨꯕꯣ ꯍꯥ ꯌꯥꯝ ꯉꯝꯃꯤꯅꯦ ꯃꯁꯦ ꯈꯪꯅꯤꯡꯗꯅ ꯉꯁꯤꯗꯤ ꯏꯆꯥꯗꯣ ꯂꯥꯛꯈꯤꯁꯅꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯇꯣꯝꯕꯤꯗꯤ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯂꯥꯏꯖꯒ ꯋꯥ ꯈꯔ ꯉꯥꯡꯅꯔꯨꯕꯗꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯂꯥꯏꯖꯁꯨ ꯆꯥꯛ ꯂꯣꯏꯔꯒ ꯑꯣꯏꯅ ꯍꯧꯗꯣꯛꯂꯒꯦ ꯍꯤꯞꯆꯔꯁꯅꯨ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯐꯩꯖꯥꯎꯗꯨ ꯍꯜꯂꯛꯂꯝꯃꯤ ꯍꯦ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯉꯁꯤꯗꯤ ꯆꯥꯛ ꯂꯥꯝꯃꯟꯈꯤꯗꯅ ꯈꯔ ꯉꯟꯅ ꯍꯦꯛꯇ ꯍꯜꯂꯛꯂꯕꯅꯤ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤꯅꯦ ꯉꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯅꯪꯕꯣ ꯂꯣꯏꯗꯣꯔꯦ ꯇꯥ ꯐꯩꯖꯥꯎ ꯊꯤꯔꯛꯂꯒꯦ ꯏꯟꯁꯥꯡꯗꯤ ꯃꯥꯏꯔꯦꯟ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯤ ꯍꯦꯛꯇ ꯊꯤꯅꯕ ꯇꯧꯔꯣꯀꯣ ꯏꯃꯥꯗꯤ ꯎꯗꯦꯅ ꯀꯗꯣꯝ ꯂꯩꯈꯤꯒꯦ ꯏꯃꯥ ꯏꯃꯥꯗꯣ ꯐꯃꯨꯡꯗ ꯂꯩꯈꯤꯕꯅꯦ ꯂꯥꯏꯖꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯐꯩꯖꯥꯎ ꯑꯗꯨ ꯃꯃꯥꯅ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯇꯥꯕꯗ ꯄꯥꯈꯠꯂꯗꯨꯅ ꯃꯁꯥ ꯉꯝꯗ꯭ꯔꯕꯣꯏ ꯈꯜꯂꯗꯨꯅ ꯃꯃꯥꯒꯤ ꯐꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯩ ꯂꯥꯛꯏꯁꯤ ꯏꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯈꯪꯉꯗꯤ ꯑꯩ ꯉꯁꯥꯏꯅ ꯍꯜꯂꯛꯑꯝꯃꯣꯏꯗ꯭ꯔꯕꯁꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯏꯃꯥ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯗꯣꯏꯅꯣ ꯇꯥꯟꯖꯥꯗꯨꯅ ꯂꯥꯏꯖꯗꯨ ꯆꯪꯂꯛꯇꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯗ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯤ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯆꯥꯔꯣꯏ ꯑꯩ ꯆꯥꯛ ꯑꯃꯠꯇ ꯆꯥꯅꯤꯡꯗꯦ ꯅꯣꯏꯅ ꯊꯣꯡꯉꯤꯗꯣ ꯑꯩ ꯆꯥꯛ ꯆꯥꯔꯣꯏꯀꯣ ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯗꯕ ꯅꯣꯏꯅ ꯑꯩꯒꯤꯕꯨꯀꯅꯥ ꯂꯩꯔꯤꯒꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯅꯥꯅ ꯇꯥꯕꯤꯗꯣꯏꯅꯣ ꯃꯅꯦꯝ ꯐꯠꯇꯕꯤꯅꯦ ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ ꯏꯃꯥ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ ꯏꯃꯥꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯀꯅꯥꯅ ꯇꯥꯗ꯭ꯔꯒꯦ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯂꯥꯏꯖꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤꯡꯗꯦꯅꯦ ꯂꯩꯀꯥꯏꯗ ꯌꯥꯝ ꯂꯩꯅꯤꯡꯉꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯥꯕꯨ ꯍꯧꯖꯤꯛꯄꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒ ꯄꯨꯟꯗꯨꯅ ꯒꯥ ꯂꯥꯡꯕꯒꯤ ꯃꯇꯝ ꯂꯩꯕ ꯃꯥꯕꯨ ꯑꯗꯨ ꯇꯧꯅꯨ ꯍꯥꯏꯔꯨꯕꯕꯨ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯃꯤꯅ ꯇꯥꯔꯒ ꯈꯠꯅꯕ ꯃꯥꯜꯂꯤꯌꯦ ꯑꯗꯨꯒ ꯑꯗꯥꯒꯅ ꯑꯩꯕꯨ ꯐꯠꯇꯕꯤ ꯍꯦꯛꯇ ꯇꯥꯕ ꯃꯣꯏꯒꯤ ꯐꯅꯕꯒꯤ ꯉꯥꯡꯕꯁꯦ ꯑꯩꯕు ꯐꯠꯇꯕꯤ ꯑꯣꯏꯅ ꯍꯦꯛꯇ ꯇꯥꯍꯜꯂꯦꯕ ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ ꯐꯠꯇꯕꯤ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯖꯔꯔꯣꯏ ꯑꯩ ꯂꯥꯏꯖ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯏꯃꯥꯒꯤꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ ꯏꯃꯥꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯅꯪ ꯈꯛ ꯇꯧꯒꯅꯨ ꯏꯃꯥꯅ ꯍꯥꯏꯕꯗ ꯅꯪ ꯆꯤꯟ ꯈꯨꯝꯒꯅꯨ ꯂꯥꯏꯖ ꯇꯧꯔꯤꯕ ꯍꯥꯏꯅꯔꯤꯕ ꯃꯑꯣꯡꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯍꯥꯛꯅ ꯆꯤꯟ ꯈꯨꯝꯗꯨꯅ ꯍꯥꯏꯔꯨꯕꯗ ꯁꯣꯏꯗꯅ ꯃꯈꯥ ꯇꯥꯅ ꯈꯠꯅꯔꯒꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯖꯩ ꯍꯣꯔꯦꯟ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯖꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯇꯥ ꯐꯩꯖꯥꯎ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯑꯩ ꯃꯣꯏꯒ ꯄꯨꯟꯗꯨꯅ ꯈꯛ ꯂꯩꯊꯣꯛꯂꯔꯣꯏ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯁꯨ ꯑꯩ ꯑꯣꯟꯈꯠꯇꯨꯅ ꯆꯤꯟ ꯈꯨꯝꯖꯔꯔꯣꯏ ꯆꯥꯛꯁꯦ ꯂꯣꯏꯅ ꯏꯪꯈꯤꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯐꯩꯖꯥꯎꯅ ꯊꯦꯝꯕꯗꯒꯤ ꯇꯣꯝꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯖꯗꯨ ꯃꯄꯨꯔꯣꯏꯕꯗ ꯋꯥꯐꯝ ꯈꯨꯗꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎ ꯑꯗꯨ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯏꯁꯤꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯂꯥꯏꯖ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯅꯣꯡꯃ ꯃꯦꯝꯆꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯃꯅꯥ ꯃꯁꯤꯡ ꯍꯩ ꯔꯥꯅꯆꯤꯡꯕ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯕꯦꯝꯃ ꯂꯥꯏꯖ ꯏꯃꯥ ꯏꯕꯦꯝꯃ ꯏꯅꯝꯃ ꯑꯣ ꯏꯅꯝꯃꯧ ꯀꯗꯥꯏ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ ꯃꯣꯏꯁꯤꯡꯁꯤꯕꯣ ꯂꯥꯏꯖ ꯍꯩꯃ ꯃꯦꯝꯆꯥ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥꯅꯣ ꯑꯁꯨꯛ ꯌꯥꯛꯅ ꯀꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯌꯦꯡꯉꯤꯅꯤ ꯊꯣꯛꯂꯛꯏꯅꯤꯅꯦ ꯌꯦꯡꯒꯦꯗꯅ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯃꯦꯝꯆꯥ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖꯁꯨ ꯐꯤ ꯑꯁꯨꯕ ꯈꯔ ꯄꯨꯗꯨꯅ ꯐꯧꯔꯨꯅꯕꯒꯤ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯃꯥ ꯎꯕꯗ ꯂꯥꯏꯖꯗꯨ ꯏꯉꯛ ꯉꯛꯅ ꯀꯧꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ
Ima laakamiro, kayang kuirage lakpa. Aidi maninglomda fi suduna leiringayda, ima na kaubaga amta tahawdre. Imaga phambiramu, ai fi se amta phawdokige. Hoi, nangi fido phawzaruro. Inamadi hakchang karisu tawdeko. Namongna sebaga ningthina tawba natro. Hakchangbudi kaisu thoidokpa tawdeda memsa. Khangdreda hausik matamgi mausingse. Ahal laman na haiba wase kaya ita tanadreda memsa. Nakoy aikoygi matamda inem ikubu kina satpa. Moygi singthakta khumba kaido tawzarakte da aikoydi. Hausik matamgi mausingsidi moyna tawriduna chummi si khaktan khangdreda memsa. Inama hairisibu aikoy laizabu kaidaurage. Mabu inamana yadaba kari thabak tawrage inama ai laizada haige. Karisu tawdeda. Sumna tabu hairiba. Hausik matamgi mausingsibu hairibanida sap manaido. Inama hausiki laizase aigi isa oirabasu. Inamagi mau haibado oikraban. Angang oibagi khangdaba hitaba kaya yaurabasu. Inamana takpi tambiyu. Soikrasu lalasu. Inamana nakut chana warakpiyu. Noy aikoyna takpi tambidana kanana takpigani inama. Ima, imungdo ina sangse. Ay chaga lolage. Lao, imungdo ina sango. Memcha, sango. Imungna sangdo na saga thakko. Ay awang lunggi pisak hoida baruki sel amukta thiluge. Sango. Namana sa wari tawramo ay situna lake. Asi hairam duna tombi thongalom da thokirami. Aduga memchasu laizaga punna imungda sanglaklammi. Mai bema, nang bunong tasu imagi da lakti. Imaga siningsingdrabra nangbo. Nayang kangiba kaidauragi nangbo. Ima, aiko ima na mauna mapam na toy na satpase kaya pam de hai. Aduna yung laktabani. Nung padok lakpadi kaisu kaide na. Paisaw na di kari hai. Manabudi chatlo hai. Ada imaga hai nagadabado ayam talim. Kaisu laytaba, kaisu nataba wa amagiso koy masya. Manaba yaningdradi ita wathok amagum tawhal. Ta paisaw di yumda kaya laytrabani na tangnaribase karisu kangmanate. Aduna imano wa kra haibada madi dum thaze ai kari haigadamno khangji haujikti imagi wado pop taramani ne nang matamduda kayarakno aina haikibado madu pumna ma oiduna su haujikti nang yum palaban yum sigi mau haibado oirabani nang gyan tan nanem na haiba induna layu khangji imai kari haigadamno ta phaijau so gyan men tan wari sanabagi matam su leite imagi moongse handakna krasu henjil aisu ngangdanabadi sinman adubu kaisu nattaba wa amadagi ngangpham khanapam thiduna hekta haure hai yengoi nang pharabasu phatrabasu yum masigi mau oiraban nanemna yaroidaba thabakti nang khak tawba yadi mai bem nanemgi sinthakta khumduna yau ya khatnaroidabani ko matam pumnamakta naru luktuna leigadaban nangna sumba tawrabadi nongma natraga nongmadi soidan nanemna nangi thamoise khanglakan isana da lalunu hoima yari khaide isu khumdraban aisu ngamnabadi hotnari imagi sakrise asumna matam khara hauki ayuki matam tombi na yauraba matum phana kuiraba phauba laizadu tumba hogatlamde numit adu phaijau su laiza masangamde haiduna thabak chatlamde tombi du mamau nupi laizana tumba hogalaktabagi Manggol aduda isaw lang-dana wai tairam. Tanja aduda phaijau du manggolom da thoklaktu na hairam. Ima, laiza do masado ngamde haidana ngasidi hawatpaga ngamdramal. Aisu masa ngamde haidana ngasidi thabak chatlarage khat. Chakpuda ina thongage kay isang thongsiken. Ibunga ko khara chikpa ko khara ngangbabu masa ngamdaba kaubro. Aikoygi matamdadi adugumba kaidudi kaisu laiba naba nateda. Thabak tawningdabagi tandana hawgattabana makhal amani. Hausik phawbabu mau leiba imung amada lai thongmai thandribasia tombi aigi imung sinataba atai imung amata leiramoye khulsida as ima lai ji ngarang ahingdagi arum leheu tawtuna ahinga tumdrabani ngasi nom khak thengbabu kai mi masangam dadana tawrin nahan makai di masu ayung anta hawgalaga tawjari tu haima nupi mi sang iba kai droi mai bungo nangbo hoida imasu thabak khuding mak noina ngamida Noi laibagi aduk haibagi wan noina tawningdrasu kaisu kaide aina noina tawraga loire nati imana taw haiba nati ngasidi masu masangamdabagi hawgattaban
Imana isau paklang dik lag to si khara ngang di ya ai insang khara thirugi ingkol dagi arai ba kai kai no khara ida thungjil laksing asi is matu mi sang sang hi ba kai du ni ma gi se hai ma ingkol lom daga sang ki he hai ma sang khre ni tawri se tho na su yeng ning khi je da tawri se nong da sang thong ni khang da ba mana ingkol dagi insang ga thiraga sang thong dori bani yam hai khre da ko hojik matam gi mau sing sia tho na su hai khre wa ni nungai dori tombi ai se yam nungai dori tombi yam na phattaba nupi makti nate adubu mahak imung duda magi wa ngakta chathaningam masa su mamausu magi ayaba yaudana thabak amata tawhaningte asumna nongmagi tombi gi sareida laizadi awaba mo oirami nongmagi numit tombi laibi gi potpham da phamduna kwasa duna miwa ngangna duna leirami laibi nangi kwasi thawsu haw khreda ko ahang goirakpagi ra kaino khangdi kwa ga yam chaninga inya handak si aibo inya hojik sa hodana karam kana sa doino ngamli khai kalingai chaning ba khan khandana cha dawni natro inya mani laibi sa dawni natro ngai khune hi nangbo paw mata lak prami nangbo isi saubi gi mamong nupi do mapam na satkhre hainya nati sumbrai mi nangbo ta lak praba hoi ini adumaina tayi aisu ngasi nong nini mamangda chatkhibo oira mali ini angang do yamnadi phaban mingonda kaisu kaijadabani ini saubina awung yam purakte haidana khara otla male angang duda angang du su khangma yabadi khangjarambani masu ngamaktra mali ini satkhre hai ini saubido ma hedi hemali solaklaba kanda mabu kanana seba sebi tawbidorige masanu padusu suningdabada mahan khulsida hainarabani suningdabada khangje da laibi saubida ngak tainabasu yaroi maudugi sumaral khradi leiramgani ko mado hosikangi maun ha singsina marolama ahalda kari haigani kari khungani thaksi khasi ka se amata khangdrenya mai thokpada loina leinarenya ekoina mau anaubi oirakpagadi yam khena khreda yenguse se pakraba sumangdo adagi yena khalu kha kanagi loina ma nuntigi ayukta ahal laman haugatnadri kanda wai tai dawribani mado nongmaga kanba yaponte ko nuntigi tai dawribani nongmata wa sung hangjarakte do aikhoidia adubu ibema hausik matamgi mausing sidi amok toiba sese sumang matek ama taibadu phau matam chana taidenia adunadi wa ngangnarak pataba natro hairuraga manim phatabi ta dawriban sumi ni thainaga hairuradi hausikadi yam khenari daini adoinya ini hoigi maududi kamai tawgi nya nongmata mapani ban thokpasu pakna udeini phai haidoira phatti haidoira khangdida laibi haijingai tawni khangdene madusu hairagabudi hekma tawba thin-thin-duna takpagi matamno hausik pumoibo mayum pani di khanglaga thabak sindok sinjin haitrabadi miwa tabani natro tumbiya aigi sinthakta khumbagadi matik nateda aduda aina yam nungsidrise moigi mamado yumsi lakpase masida mogi kada sangkrani adagi juza kari sanino khangdi ekhoi taba yadaba aduna bu kari paktak piram dawrigeba masanu piduda khangdi laibi haikre khangdi ekhoi gi wadini inya ngallingaida naurikan matamsida yadi haibadumadi khangalo adubudi inya ine tombini hena khangamanida asumna tombi edu laibi gi potphamda phamba yaba phamnuraba matungda numidang wairam taramdai matamda mayumda sanglaklammi sumang maton gi polang khokta phi khra phaubudu uraduna tombi saurangnana laijabu kaurammi hai laija phi ga phauribasi hauzik phaubu lausin de ni he numidang wairam oirakle haibasi moi mamichida abatai udaba zaklaba masip laija sumanemna kauribudu taraduna thoklaklammi ma kai haige ai maninglomda laijana wado haibaga loijingai phathattuna tombina seide nate nangbu numidang oisilakne haibasi kari imate khangdabra ibema hauzik phauba polangkhok asida phauriba pisingse lausinni khangdrisibo nate sisu aina thin-thin-duna ta'u hairibra ne nangbo numit taraklabadi karaida kari lai haiduna koithi khiraga lausinnabani ne ibema sigumbase noi imaduna lakpada noigi kaduda juza sanari buwari singduda yaudabra ni bema sigumba singsisu noigi wari duda khare kyaradi mapagadabani ima
ꯑꯩ ꯃꯅꯤꯡꯗ ꯆꯦꯡ ꯈꯩꯔꯨꯕꯅꯤ ꯆꯦꯡ ꯈꯩꯕ ꯂꯣꯏꯔꯒ ꯂꯧꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ ꯅꯨꯃꯤꯠ ꯄꯨꯝꯇꯥ ꯇꯥꯕꯁꯨ ꯅꯠꯇ꯭ꯔꯤ ꯆꯦꯡꯁꯦ ꯈꯩꯕ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯐꯤꯁꯤꯡꯗꯣ ꯂꯧꯁꯤꯟꯒꯦ ꯇꯧꯔꯝꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯂꯧꯁꯤꯟꯖꯔꯒꯦ ꯏꯃꯥ ꯄꯥꯎꯈꯨꯝꯁꯤ ꯋꯥꯠꯇꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯉꯝꯅꯅꯕ ꯈꯨꯝꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯕ ꯀꯗꯥꯏꯗꯒꯤ ꯆꯤꯟꯐꯦꯟ ꯐꯕꯤ ꯆꯤꯟꯈꯨꯝ ꯍꯩꯕꯤ ꯑꯃ ꯍꯦꯛ ꯐꯪꯉꯦꯗꯣ ꯇꯣꯝꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯇꯧꯔꯦ ꯂꯥꯏꯖꯁꯨ ꯁꯥꯎꯅꯤꯡꯗꯕ ꯅꯠꯇꯦ ꯇꯣꯝꯕꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯂꯥꯏꯖ ꯅꯣꯡꯃꯇ ꯃꯅꯦꯝꯒꯤ ꯃꯊꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯟ ꯈꯨꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯏꯖꯗꯨ ꯃꯅꯦꯝꯒꯤ ꯏꯔꯨ ꯂꯨꯖꯅꯕ ꯏꯁꯤꯡ ꯊꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯗꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯣꯝꯕꯤꯅ ꯏꯔꯨꯖꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯏꯁꯤꯡꯗꯨ ꯁꯥꯔꯝꯗ꯭ꯔꯦ ꯌꯥꯝꯅꯃꯛ ꯁꯥꯗ꯭ꯔꯕꯁꯨ ꯂꯨꯝꯕꯨꯗꯤ ꯁꯥꯔꯤꯕꯅꯤ ꯏꯁꯤꯡꯗꯨ ꯑꯗꯨꯕꯨ ꯉꯥꯡꯖꯅꯤꯡꯕ ꯇꯣꯝꯕꯤꯅꯤꯗꯣ ꯍꯩ ꯂꯥꯏꯖꯥ ꯏꯁꯤꯡ ꯑꯏꯪꯕꯁꯤꯅ ꯑꯩꯕꯨ ꯏꯔꯨ ꯂꯨꯖꯧ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯗ ꯅꯥꯠꯄꯨ ꯇꯥꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗꯀꯣ ꯃꯁꯤꯒꯤ ꯃꯧꯁꯦ ꯂꯥꯏꯖꯥ ꯇꯥꯗꯕ꯭ꯔꯥ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯝꯇ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯕꯅꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯏꯁꯤꯡ ꯑꯏꯪꯕꯁꯤꯗ ꯏꯔꯨ ꯂꯨꯖꯧ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯐꯥꯎꯕ ꯄꯤꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ ꯅꯠꯇꯦ ꯑꯩꯁꯤ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯏꯔꯨꯖꯩ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥꯏꯕ ꯅꯠꯇꯦ ꯏꯃꯥ ꯑꯩꯅ ꯏꯃꯥꯒꯤ ꯏꯔꯨꯖꯅꯕ ꯍꯥꯏꯗꯅ ꯏꯁꯤꯡꯗ ꯂꯨꯝꯃꯒ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯁꯨꯃꯥꯡꯗ ꯑꯩꯅ ꯍꯩꯗꯣꯛꯂꯒ ꯊꯝꯂꯝꯕꯅꯤ ꯏꯃꯥ ꯏꯃꯥꯗ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯝꯃꯤꯗꯨꯗꯤ ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯄꯒꯤ ꯏꯁꯤꯡꯁꯦ ꯀꯨꯏꯅ ꯍꯩꯗꯣꯛꯂꯒ ꯊꯝꯕꯗꯨꯗ ꯁꯣꯏꯗꯅ ꯏꯪꯈꯤꯕ ꯑꯣꯏꯔꯤꯅꯤ ꯏꯃꯥ ꯑꯩꯅꯗꯤ ꯑꯁꯥꯕ ꯊꯅꯝꯕꯅꯤ ꯏꯁꯤꯡꯅ ꯏꯪꯈ꯭ꯔꯤꯔꯥ ꯅꯪꯅ ꯑꯏꯪꯕ ꯏꯁꯤꯡ ꯊꯝꯃꯝꯃꯤꯔꯥ ꯈꯪꯗ꯭ꯔꯦꯗ ꯅꯪꯒꯤ ꯆꯥꯛꯀꯗꯣ ꯂꯥꯏꯔꯤ ꯑꯩꯒꯤ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯥꯍꯜꯂꯛꯎ ꯑꯩ ꯏꯔꯨꯖꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯁꯦ ꯑꯃꯨꯛꯇ ꯏꯁꯤꯡꯁꯦ ꯁꯥꯍꯜꯂꯛꯎ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯇꯣꯝꯕꯤꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯂꯨꯝꯃꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯐꯩꯖꯥꯎꯗꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖꯁꯨ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯑꯃꯗꯤ ꯃꯅꯦꯝꯅ ꯃꯥꯕꯨ ꯊꯕꯛ ꯑꯌꯥꯝꯕꯗ ꯑꯅꯤꯔꯛ ꯍꯟꯗꯨꯅ ꯇꯧꯍꯟꯕꯁꯤꯡꯗꯨ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎꯗ ꯈꯔ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯕꯅꯤ ꯇꯥ ꯐꯩꯖꯥꯎ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯃꯥꯕు ꯄꯟꯗꯨꯅ ꯉꯥꯡꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥ ꯐꯩꯖꯥꯎ ꯑꯩꯁꯨ ꯉꯥꯡꯗꯅꯕ ꯆꯩꯗꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯋꯥ ꯑꯃ ꯍꯦꯛꯇ ꯄꯨꯊꯣꯔꯛꯀꯅꯤ ꯏꯃꯥꯅ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯃꯅꯥ ꯑꯝꯇ ꯊꯥꯗꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯔꯩꯒ ꯆꯀ꯭ꯔꯤꯒ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯁ ꯏꯃꯥꯒꯤꯕꯨ ꯅꯪꯅ ꯋꯥꯋꯤꯅꯦ ꯍꯦꯛ ꯇꯧꯔꯗꯅ ꯏꯃꯥꯗꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯨꯝ ꯑꯗꯣ ꯃꯗꯨꯗꯩꯗꯨꯗ ꯅꯪꯅ ꯅꯕꯨꯛꯅꯤꯡ ꯄꯤꯛꯁꯤꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤꯁꯦ ꯌꯦꯡꯉꯨꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯏꯃꯥꯁꯦ ꯆꯤꯟꯗ ꯄꯪꯉꯥꯡ ꯉꯥꯡꯖꯔꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯀꯩꯁꯨ ꯈꯟꯗꯕꯅꯤ ꯃꯥꯒꯤꯕꯨ ꯅꯪꯅ ꯈꯔ ꯐꯕꯒꯤ ꯄꯪꯉꯥꯡꯗ ꯉꯥꯡꯖꯔꯤꯅꯦ ꯅꯪꯅ ꯍꯣꯏꯗ ꯍꯥꯏꯔꯒ ꯂꯣꯏꯔꯤꯁꯦ ꯑꯗꯨꯕꯨ ꯑꯁꯤꯒꯤꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅ ꯀꯥꯏ ꯇꯧꯔꯤꯁꯤ ꯃꯁꯛꯁꯤꯒ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯒ ꯁꯤ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯁꯤ ꯑꯩ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤ ꯑꯩ ꯏꯃꯥꯗꯁꯨ ꯍꯥꯏꯒꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕꯁꯦ ꯍꯣꯔꯦꯟꯗꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯏꯅꯐꯤ ꯑꯃ ꯂꯩꯗꯣꯏꯅꯤ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯇꯥ ꯐꯩꯖꯥꯎ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯨꯁꯤꯀꯣ ꯑꯩꯒꯤ ꯏꯅꯐꯤꯗꯣ ꯑꯗꯣ ꯇꯥ ꯐꯩꯖꯥꯎ ꯂꯩꯔꯤꯉꯩꯗ ꯏꯃꯥꯒꯤꯁꯨ ꯑꯃ ꯂꯩꯁꯤꯀꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯤ ꯅꯪꯕу ꯁꯥꯔꯩ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯈꯤꯗꯥꯏ ꯑꯗꯨꯒ ꯏꯃꯥꯒꯤꯁꯨ ꯏꯅꯐꯤ ꯂꯩꯁꯤ ꯍꯥꯏꯁꯤꯕꯨ ꯅꯪꯕꯨ ꯅꯠꯇꯦ ꯑꯁꯦꯡꯕꯩꯔꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯕꯅꯤ ꯌꯨꯝꯁꯤꯗꯤ ꯏꯃꯥ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯔꯤꯒꯦ ꯇꯥ ꯐꯩꯖꯥꯎꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯑꯩꯅ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯀꯤꯇꯨ ꯁꯨꯡꯕ ꯌꯥꯎꯗꯅ ꯂꯩꯔꯤꯁꯦ ꯏꯃꯥꯁꯤ ꯂꯩꯕꯒꯤꯅꯤ ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯑꯩꯉꯣꯟꯗ ꯉꯥꯡꯗꯅ ꯃꯤꯒꯤ ꯃꯧꯗ ꯉꯥꯡꯕ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅꯤ ꯂꯥꯏꯖ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯨ ꯏꯃꯥꯅ ꯍꯥꯏꯕꯗ ꯏꯃꯥꯒꯤ ꯁꯤꯟꯊꯛꯇ ꯈꯨꯝꯒꯅꯨ ꯈꯔꯁꯨ ꯇꯥꯗ ꯇꯧꯗꯨꯅ ꯂꯩ ꯏꯃꯥꯁꯦ ꯌꯨꯝꯁꯤꯒꯤꯗꯤ ꯍꯜ ꯑꯗꯨꯒ ꯅꯪ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯈꯛ ꯇꯧ ꯍꯣꯏ ꯇꯥ ꯐꯩꯖꯥꯎ ꯑꯩ ꯈꯪꯉꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯐꯩꯖꯥꯎꯗꯣ ꯃꯥꯒꯤ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯑꯗꯨ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯗꯨꯅ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯅꯦꯝꯄꯣꯛꯇ ꯍꯥꯏꯖꯔꯝꯃꯤ ꯇꯣꯝꯕꯤꯅ ꯆꯥꯛꯇꯨ ꯁꯨꯃꯥꯡꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯁꯨꯃꯥꯡꯗ ꯃꯥꯒꯤ ꯆꯥꯛꯂꯨꯛꯇꯨ ꯊꯥꯡꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗ ꯍꯥꯏꯔꯝꯃꯤ ꯂꯥꯏꯖꯁꯨ ꯃꯅꯦꯝꯒꯤ ꯆꯥꯛꯂꯨꯛꯇꯨ ꯊꯥꯡꯗꯣꯔꯛꯂꯝꯃꯤ
ꯊꯥꯡꯗꯣꯔꯛꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯀꯩꯅꯣ ꯏꯟꯁꯥꯡꯁꯤꯗꯤ ꯅꯠꯇꯦ ꯑꯩꯕꯨ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯒ ꯅꯪꯅ ꯄꯥꯟ ꯏꯔꯣꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯃꯨꯟꯅ ꯁꯨꯛꯇꯥꯅ ꯇꯥꯗꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯑꯁ ꯑꯩ ꯆꯥꯅꯤꯡꯗꯦꯀꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯍꯦꯛ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯁꯨ ꯇꯥꯍꯟꯕ ꯌꯥꯔꯦ ꯄꯨꯁꯤꯡꯈ꯭ꯔꯣ ꯆꯥꯛꯂꯨꯛꯁꯤ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯑꯌꯨꯛꯁꯤꯗꯤ ꯇꯥ ꯐꯩꯖꯥꯎ ꯆꯠꯄ ꯅꯪꯅꯕ ꯊꯣꯡꯖꯤꯟꯕꯅꯤꯅ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯅꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯟ ꯍꯦꯛꯇ ꯏꯔꯣꯟꯁꯤꯟꯕꯅꯤ ꯄꯥꯟꯁꯦ ꯑꯍꯥꯎꯕꯅꯦ ꯍꯥꯏꯗꯅ ꯇꯥ ꯐꯩꯖꯥꯎꯅ ꯂꯩꯔꯛꯄꯅꯤ ꯃꯥꯅꯁꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯍꯦꯛꯇ ꯏꯔꯣꯜꯂꯕꯅꯤ ꯏꯃꯥ ꯅꯪꯒꯤ ꯅꯨꯄꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯧꯕ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯅ ꯊꯣꯡꯗꯕ ꯅꯪꯒꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯊꯑꯣꯏꯒꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯈꯪꯒꯅꯤ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯕꯗꯣ ꯑꯩꯁꯨ ꯉꯝꯃꯤꯅ ꯏꯊꯟꯇ ꯊꯣꯡꯂꯒ ꯆꯥꯖꯒꯦ ꯅꯣꯏꯅ ꯊꯣꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯊꯣꯡꯒꯦꯀꯣ ꯅꯠꯇꯦ ꯏꯃꯥ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯏꯃꯥ ꯅꯪꯅ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯈꯤꯕꯅꯦ ꯑꯩꯅ ꯏꯃꯥꯅ ꯀꯔꯤꯒꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅೋ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ ꯑꯩ ꯏꯃꯥꯒꯤ ꯆꯒꯦꯝꯗꯣ ꯄꯣꯝꯖꯔꯛꯂꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ ꯀꯨꯏꯔꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯤꯗꯨꯅ ꯇꯣꯝꯕꯤꯒꯤ ꯆꯒꯦꯝꯗꯨ ꯄꯣꯝꯂꯝꯃꯤ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯖꯗ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯑꯃꯗꯒꯤ ꯆꯀ꯭ꯔꯤ ꯇꯧꯗꯨꯅ ꯇꯣꯏꯅ ꯂꯥꯏꯖꯗ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯍꯜꯂꯝꯃꯤ ꯂꯥꯏꯖꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯍꯥꯛꯅ ꯉꯝꯂꯤꯕ ꯃꯈꯩ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤꯗꯨ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯂꯥꯏꯖꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯄꯣꯛꯀꯤ ꯁꯦꯕꯥ ꯌꯥꯝꯅ ꯀꯟꯅ ꯇꯧꯖꯔꯝꯃꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯥ ꯐꯩꯖꯥꯎꯅ ꯏꯃꯥꯒꯤ ꯑꯅꯥꯕ ꯐꯅꯅꯕ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯕꯅꯤ ꯏꯃꯥ ꯅꯥꯕ ꯌꯥꯗꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯇꯣꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯐꯤ ꯁꯣꯠꯂꯤ ꯇꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯖꯅ ꯅꯥꯟꯊꯣꯛꯇꯨꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯐꯩꯖꯥꯎꯗꯣ ꯍꯜꯂꯛꯂꯝꯃꯤ ꯇꯥ ꯐꯩꯖꯥꯎ ꯑꯃꯥꯏꯕ ꯀꯗꯥꯏꯅꯣ ꯑꯃꯥꯏꯕ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯅꯣ ꯑꯃꯥꯏꯕꯕꯣ ꯏꯃꯥꯁꯦ ꯁꯥꯒꯠꯄꯁꯦ ꯌꯥꯝꯗꯤ ꯑꯃꯥꯏꯕꯗꯨ ꯂꯩꯍꯧꯗꯦꯅ ꯂꯥꯏꯖ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯊꯦꯡꯅꯔꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯂꯥꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯇꯥꯅ ꯊꯥꯔꯛꯀꯦꯅ ꯍꯥꯏꯌꯨ ꯏꯃꯥꯕꯨ ꯈꯤꯇꯪ ꯐꯥꯎꯕ ꯍꯟꯗꯕ꯭ꯔꯣ ꯉꯁꯥꯏ ꯅꯨꯡꯊꯤꯜꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯈꯤꯇꯪꯕꯨꯗꯤ ꯍꯟꯕ ꯃꯥꯜꯂꯤ ꯑꯃꯥꯏꯕꯗꯣ ꯍꯌꯦꯡꯒ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥ ꯐꯩꯖꯥꯎ ꯏꯃꯥꯒꯤ ꯃꯅꯥꯛꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯨ ꯑꯩ ꯏꯃꯥꯒꯤ ꯆꯥꯅꯕ ꯆꯝꯐꯨꯠ ꯈꯤꯇ ꯐꯨꯠꯄꯤꯔꯨꯈꯤꯒꯦ ꯏꯃꯥꯁꯦ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯥꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯝꯐꯨꯠꯇꯣ ꯃꯗꯨ ꯑꯣꯏꯅ ꯈꯔ ꯄꯤꯖꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯏꯃꯥꯒꯤ ꯃꯅꯥꯛꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯨ ꯇꯥ ꯐꯩꯖꯥꯎ ꯑꯩ ꯀꯨꯏꯔꯣꯏ ꯊꯨꯅ ꯐꯠ ꯂꯥꯛꯀꯦ ꯃꯁꯥꯁꯦ ꯈꯔ ꯅꯞꯄꯅꯤ ꯑꯗꯨꯅ ꯐꯤꯁꯤꯅ ꯇꯞꯅ ꯈꯔ ꯅꯥꯟꯊꯣꯛꯄꯤꯔꯝꯃꯨ ꯍꯌꯦꯡꯒ ꯂꯥꯛꯇ꯭ꯔꯒꯅ ꯑꯩ ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯃꯃꯨꯛ ꯀꯧꯕ꯭ꯔꯥ ꯀꯩꯅꯣ ꯈꯟꯅꯔꯁꯤ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯌꯦꯡꯉꯁꯤ ꯍꯣꯏ ꯀꯩꯅꯣ ꯅꯪꯅ ꯏꯃꯥꯅ ꯆꯥꯕ ꯌꯥꯕꯗꯣ ꯇꯧꯔꯨꯔꯣ ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯒꯦ ꯅꯪꯅ ꯇꯧꯒꯗꯕꯗꯣ ꯇꯧꯖꯔꯨ ꯂꯥꯏꯖ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯗꯨꯅ ꯑꯃꯗꯤ ꯃꯅꯦꯝꯒꯤ ꯆꯝꯐꯨꯠ ꯐꯨꯠꯄꯁꯨ ꯂꯣꯏꯔꯗꯨꯅ ꯅꯝꯗꯅ ꯇꯣꯝꯕꯤꯕꯨ ꯆꯝꯐꯨꯠꯇꯨ ꯈꯔ ꯃꯈꯩꯗꯤ ꯐꯩꯖꯥꯎ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯐꯩꯖꯥꯎ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥ ꯐꯩꯖꯥꯎ ꯉꯁꯤꯗꯤ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯍꯤꯞꯄꯒꯦ ꯇꯥ ꯐꯩꯖꯥꯎ ꯇꯨꯝꯕꯤꯔꯨꯔꯣ ꯃꯇꯝꯁꯦ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯑꯦ ꯉꯁꯥꯏꯗꯒꯤ ꯆꯠꯂꯨꯕꯒꯤ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯏꯃꯥꯁꯨ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯤ ꯇꯥ ꯐꯩꯖꯥꯎꯁꯨ ꯄꯣꯊꯥꯕꯤꯔꯨꯔꯣ ꯏꯃꯥꯁꯦ ꯁꯥꯕꯁꯨ ꯈꯤꯇꯪ ꯍꯟꯊꯔꯛꯄꯒꯨꯝ ꯇꯧꯏ ꯍꯣꯏ ꯅꯪ ꯉꯥꯏꯍꯥꯛ ꯏꯃꯥꯒ ꯂꯩꯔꯣ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯃꯨꯛ ꯁꯥꯒꯠꯂꯛꯑꯕꯗꯤ ꯑꯩ ꯍꯧꯗꯣꯔꯛꯎꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯩꯖꯥꯎꯁꯨ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯐꯤ ꯑꯆꯣꯠꯄ ꯑꯃꯅ ꯅꯥꯟꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯅꯝꯗꯨꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯇꯨꯝꯗꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯣꯝꯕꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯅ ꯇꯨꯝꯗꯕ ꯃꯈꯩ ꯃꯥꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯇꯣꯝꯕꯤ ꯃꯕꯨꯛꯅꯤꯡꯗ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯩꯅ ꯑꯣꯠꯄꯤꯗꯨꯅ ꯑꯩꯒꯤ ꯁꯥꯔꯩꯗ ꯋꯥꯖꯔꯕ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯩꯅ ꯏꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯀꯌꯥꯗ ꯋꯥꯖꯔꯕꯗꯨ ꯌꯦꯡꯉꯨ ꯇꯧꯔꯤꯁꯦ ꯏꯁꯥꯅ ꯇꯧꯕꯤꯒꯗꯕꯗꯣ ꯏꯃꯧ ꯃꯥꯅ ꯇꯨꯝꯗꯕ ꯃꯈꯩ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩꯅ ꯀꯌꯥꯗ ꯊꯤꯅ ꯇꯧꯕꯤꯔꯨꯔꯤꯕ ꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯁꯦ ꯑꯁꯨꯛ ꯐꯕ ꯏꯃꯧꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯃꯣꯏꯗ ꯅꯣꯡꯃꯗ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯅꯤ ꯈꯪꯗꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩꯒꯤ ꯁꯥꯔꯩꯕꯨ ꯌꯥꯗꯨꯅ ꯆꯠꯂꯤꯕ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯇꯥꯡꯕ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯕꯤ ꯃꯄꯤ ꯇꯥꯔꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯇꯥ ꯐꯩꯖꯥꯎ ꯀꯧꯔꯧꯔꯦ ꯏꯃꯥ ꯍꯛꯆꯥꯡ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯂꯥꯝꯔꯕ꯭ꯔꯣ ꯏꯃꯥꯕꯣ ꯑꯩ ꯆꯝꯐꯨꯠ ꯈꯔ ꯄꯨꯔꯧꯔꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ
ꯀꯧꯔꯨꯅꯨ ꯀꯧꯔꯨꯅꯨ ꯃꯥꯁꯨ ꯋꯥꯖꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯁꯅꯨ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗꯣ ꯏꯃꯥꯁꯨ ꯈꯪꯉꯤꯅꯤ ꯂꯥꯏꯖꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ ꯅꯪꯁꯨ ꯏꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯆꯠꯂꯣ ꯌꯥꯅꯤ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ ꯏꯃꯥ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯥꯏꯖꯥ ꯃꯤꯀꯨꯞ ꯑꯃꯇ ꯇꯨꯝꯗꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕ ꯂꯥꯛꯇꯨꯅ ꯇꯣꯝꯕꯤꯕꯨ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤꯗꯨ ꯄꯨꯡꯐ ꯐꯔꯝꯃꯤ ꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯥꯅ ꯇꯧꯈꯤꯕ ꯁꯦꯕꯥꯗ ꯄꯦꯟꯖꯔꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯥꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖꯥ ꯌꯥꯍꯧꯔꯛꯄꯒꯤ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡ ꯃꯪꯒꯣꯜ ꯑꯗꯨ ꯇꯣꯝꯕꯤꯅ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯥꯏꯖꯥ ꯀꯤꯅ ꯃꯅꯦꯝꯗ ꯀꯧꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯏꯃꯥ ꯑꯩ ꯇꯧꯔꯒꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯍꯧꯕ ꯈꯔ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯏꯃꯥ ꯑꯩ ꯇꯧꯖꯔꯒꯦ ꯍꯩ ꯏꯃꯧꯅ ꯌꯥꯍꯧꯕ ꯊꯦꯡꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯉꯟꯅ ꯌꯥꯍꯧꯕꯒꯤꯅꯤ ꯏꯃꯥꯁꯤ ꯊꯕꯛ ꯁꯨꯃꯟꯗꯗꯅ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤꯅꯤ ꯅꯪꯕꯨ ꯍꯛꯆꯥꯡ ꯁꯥꯖꯦꯜꯅꯤ ꯈꯟꯗꯨꯅ ꯈꯔ ꯇꯧꯗ꯭ꯔꯕꯗꯤ ꯏꯁꯥꯁꯤ ꯌꯥꯔꯔꯣꯏꯅ ꯇꯧꯔꯝꯂꯤꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯂꯥꯏꯕꯤꯒꯤ ꯄꯣꯠꯐꯝꯗ ꯀ꯭ꯋꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯍꯩ ꯏꯅꯦ ꯇꯣꯝꯕꯤꯌꯥ ꯎꯗ ꯀꯨꯏꯔꯦꯗ ꯏꯅꯦꯗꯤ ꯍꯩ ꯂꯥꯏꯕꯤꯌꯥ ꯅꯪꯒꯤ ꯀ꯭ꯋꯥꯗꯨ ꯃꯇꯞ ꯑꯅꯤꯗꯤ ꯌꯣꯝꯃꯧ ꯍꯩ ꯏꯅꯦꯁꯤ ꯅꯥꯔꯨꯔꯦꯅꯦ ꯑꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯇꯕ ꯀꯨꯏꯔꯦ ꯀ꯭ꯋꯥꯒꯁꯤ ꯆꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯧꯅ ꯎꯇꯤ ꯑꯁꯪꯕꯗꯨ ꯊꯣꯡꯉꯤ ꯀꯌꯥꯗꯤ ꯍꯦꯛ ꯍꯥꯎꯔꯦꯗꯣ ꯆꯥꯛ ꯇꯣꯛꯄꯒ ꯉꯁꯤꯗꯤ ꯅꯪꯒꯤ ꯀ꯭ꯋꯥꯗꯣ ꯏꯃꯧꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯪꯕꯣ ꯍꯩꯃ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯑꯩꯈꯣꯏꯗꯤ ꯏꯅꯦ ꯅꯥꯕꯒꯤ ꯄꯥꯎꯒ ꯀꯔꯤꯝꯇ ꯇꯥꯗꯦ ꯋꯥꯅꯤ ꯅꯃꯧꯅ ꯑꯍꯥꯎꯕꯗ ꯄꯤꯖꯗꯨꯅ ꯁꯦꯕꯥ ꯇꯧꯕꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯤꯗꯅ ꯏꯅꯦꯁꯤ ꯁꯛꯀ ꯌꯥꯝ ꯐꯖꯔꯝꯃꯤ ꯍꯥꯏꯋꯥꯅꯤ ꯈꯪꯗ꯭ꯔꯦ ꯂꯥꯏꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯑꯁꯨꯛ ꯐꯕ ꯏꯃꯧꯗꯤ ꯀꯅꯥꯒꯤꯁꯨ ꯂꯩꯔꯝꯒꯗꯧ ꯃꯥꯟꯗꯦꯗ ꯑꯩꯒꯤ ꯏꯃꯧꯗꯤ ꯁꯅꯥꯅꯦ ꯁꯅꯥ ꯀꯗꯥꯏ ꯅꯪꯒꯤ ꯀ꯭ꯋꯥꯗꯣ ꯂꯣꯏꯔꯕ꯭ꯔꯣ ꯏꯃꯧꯗꯣ ꯃꯊꯟꯇ ꯂꯩꯍꯧꯏꯅꯤ ꯅꯪꯕꯣ ꯂꯣꯏꯔꯦ ꯏꯅꯦ ꯁꯤꯗ ꯂꯩꯔꯦ ꯅꯅꯦ ꯅꯃꯧ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯨꯔꯣ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯀ꯭ꯋꯥꯗꯨ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏꯖꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯩ ꯕꯦꯝꯃ ꯂꯥꯎꯅꯦ ꯅꯪꯕꯣ ꯁꯝꯖꯦꯠ ꯑꯃ ꯄꯥꯏꯔꯛꯎꯁꯦ ꯏꯃꯥꯁꯤ ꯀꯣꯛꯁꯤ ꯍꯤꯠ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯔꯣ ꯍꯣꯏ ꯏꯃꯥ ꯇꯥꯔꯦ ꯂꯥꯏꯖꯥ ꯊꯣꯛꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯇꯞꯅ ꯐꯝꯊꯔꯝꯃꯤ ꯇꯣꯝꯕꯤꯁꯨ ꯂꯥꯏꯖꯥꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯄꯤꯗꯨꯅ ꯃꯅꯤ ꯃꯃꯧꯗꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯗꯨꯅ ꯂꯥꯏꯖꯥꯅ ꯇꯣꯝꯕꯤꯒꯤ ꯍꯤꯛ ꯀꯥꯏꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯖꯥꯗꯣ ꯐꯠꯇ꯭ꯔꯕꯤ ꯃꯅꯦꯝ ꯑꯗꯨ ꯃꯃꯧꯒꯤ ꯁꯦꯕꯥꯗꯨꯗ ꯄꯦꯜꯂꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜꯒꯨꯝꯅ ꯂꯥꯏꯖꯥꯕꯨ ꯇꯣꯝꯕꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯗꯨꯅ ꯏꯃꯨꯡꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯔꯝꯃꯤ